Manipur gi miyamna pungning fathana ingna sina leibinaba tonga da thajabidana amasung government gi missionary sing da mateng pangbinaba se minister appeal tawrakle Zawar habada laikhidraba sing da government lupa lak manga gi expressia piragani mahiloi sang punamak sayula masuti lauthokre ngase yoki zawar habada sikiba mi gi masang ni pan sukre nyoni puma palomna kaina sopan nangkre Quality control tawdabadagi ima kaithel amangata thokibani haina pofam phambi ima sena pendaba phongdokre state government hiramasida yingsilagani hairi amasung union minister Kiran Rijiju amadi Jitendra Singha imphal thunglakre Manipur gi hausi oreba phim hakthengna ni yingsilakre mayamba khurumjari adom yembiribas impact news ni ai takhalamam siam kanan hausik pungja si phawagi maruba pau miyam de pizari Manipur State Minister Okram Iwabi Singhana ngase ayuk yuar hawada laikhidraba masung asokapan nangkiba singda nungaitaba madi imu manungi awabada saruk yari haina phongdokre ngasi numidang wairam State Minister Secretary ta pangthokiba pawgi fam amada State Minister na Manipur gi praja punamakta pongning fathana ingna singna laibinaba tonga da thajabidana amadi government ki missionary singda yariba makai mateng pangbinaba appeal tawkre mahangna makha taraduna emergency response team na Manipur gi lambi sorok Fazana Sijinaba Yananaba Manipur Praja Punamakta Namit Ninidi Yumda Labinaba Appeal Sutauke Mahang Namaka Taraduna telephone number 038524400909 Amukahana 038524400909 Oiba Pung Kunmari Sanagadaba Central Control Room Amahangdan Thamli Haina Fongtoki Control rooms have also been set up by the respective deputy commissioner that is in all the district, and close liaison is being maintained with the state headquarters. Essential medicines and medical kits have been procured. General holiday has been declared on 5th and 6th, that is tomorrow and day after January 2016, for state government department, except departments, offices providing essential services like health, works, PhD, power, IFCD, security establishment, and secretariats. Manipur ngasi nongalamdai pung mariga minit kuntra taruk taba matamda akan mayuar ha khraba matungda Manipur gi State Minister na share logduna ayuki pung 13 da athuba cabinet mifam ama phangkhre cabinet meeting adu loreba matungda government Manipur gi wangangloi oiriba education minister M Okendrona pawgi fam amada haikibada yuar ha kiba adu ki matungda amuk lakpa yaba after soxing yenglaga state asida lairiba mahiloi sang khudimak ngasidagi hauraga numit tari ni suti lauthokle aduga jwa hava aduda laikhitarba singda lupa lak manga gi ex gracia piba asopa singdana government yengsinba mal sang akai toy yaukhiba khudimak district administration da yengsinduna report pikatna bakhangan khri haina pawdomki minister Okendrona makha taraduna relief and disaster management ki team state amadi central paramilitary force singna su mikupnahom singna lainana bapawtak pikri haina fongdoki State Cabinet ki ahan warepta relief and disaster management team bu alat to thamba. All the military and paramilitary and state forces are also to be instructed to be alerted. The Laikhidraba imungda this is family da this is amamam da lupa lak manga gi ex gracia piba asokpa singbu government na care to biba yeng biba yum kai ba topa institution sing to which the district administration da sinagre preventive measures hoina after shock sida koi hafta ama Sidagi Taraga Hapta Ama Manipur Labor educational institutions sing both government private punamak close down Donaba state cabinet as a decision lowy. Lona Nakoi Lakshmi Bazara Duga new market netchingba sopa labor the Pamba Yarway sing say alternative Mapamama Pinabas Koying Sali. Ngasigi Zawar Hava Aduki Matungda central government gi akhanaba yengsin khongset oina Union Home State Minister Kiran Rijiju amasung Donor Minister Jitendra Singh Ifala Thunglakre. Union Minister of State for Home Affairs of India, Kiran Rijijuna, Manipur State Minister Unaduna, Jua Hakiba Aduna, Kayam Soklabagi have official briefing Logani Haina, Fongdorakli. Kiran Rijijuna, Tulel Airport Hek Europaga, Pangmi Sing Hangbo Hangamaki Pakom Oina, Wafamasi Fongdokibani.
ꯄꯥꯎꯃꯤꯁꯤꯡꯗ ꯔꯤꯖꯤꯖꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯁꯦꯠ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯔꯛꯂꯦ ꯃꯈꯥ ꯇꯥꯅ ꯑꯣꯏꯔꯛꯀꯗꯕ ꯐꯤꯕꯝꯁꯤꯡ ꯃꯨꯟꯅ ꯌꯦꯡꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯈꯤ The Prime Minister has sent me. Now we will have, after the assessment, our NDRF team, central forces and state government forces are working together. And once the assessment is done, then I will come back to you and we will first decide what necessary, immediate, urgent steps is to be taken that we will take. Approximately, what is the number of force that is? No, our two companies have reached, but state government is also doing their job, and we are putting additional forces from our side. Amaramda Jitendra Singh asinungtil akhanaba flight amadi Imphal thunglakhiba lunena Zwaha kibagi de soktuna Rimsta laikanariba singi manakta hakthengna satuna awana taraba singi phiba madu yengsinkhre ngasinungtil Imphal airport hek thunglakhibaga BJP Manipur Pradesh ki president yauna makok thongba official singa loinena Rims ki casualty amasung orthopedic ward ladiba anaba singi manakta amamta oina satuna yengsinki asokpa sing yengsilurba matungda paungmi singda fongdok lambada ngasi ayuk thokiba yua hawagi thodok adugi makha tarakpada Prime Minister masana matam-matamgi matungina I pau lobagalonena masamana yengsili Laibaktiba thodok asida awana taraba masung asopan nanglaba asiana thokraba singidamakta center na pangba yaba mateng pangani ngasi National Disaster Management ki team ani thunglakhibagalonena hayeng National Disaster Management ki medical yawba team amasu thungnaragani Zwahabada asopan nanglaba amasung awana nangliba immanung singi awabada saru yari haina fongdoki The central government and the Honorable Prime Minister are there to stand by the people of Northeast and particularly the people of Manipur in this hour of natural calamity. Our NDRF teams are already there. One more team is coming. With the NDRF, there will be also a team of doctors. On my behalf and on behalf of the Government of India, the condolences and my sympathies with the families of the bereaved who lost their lives. But we are there to stand with you and all kind of assistance would be available. Said the Honorable Prime Minister is personally monitoring and personally following up the entire sequence of events. The Cabinet Secretariat, the Ministry of Home Affairs, the NDMA and the NDRA are keeping themselves abreast moment to moment. And my very presence over here within few hours of this natural calamity having taken place is an evidence of the fact, the kind of concern the central government and the Honorable Prime Minister has shown for this calamity. Manipuri Governor V. Samugatnathanasu ngasi Zwahawa Thodok Tami Nipan Sian Kibamadi Kayamana Asopanang Kiba Amasung Akai Kaya Tokibabu Yama Tamoi Sokna Nuaitava Fongdokre Todo Asida Awana Taraba Manungi Awa the Sar Yari Haina Governor Makhatana Fongdorkli Ngasi Yugar Haduna Songan Kraba Ima Kaitel Gi Papam Pambi Singna Ima Kaitel Sing Asi Quality Control Taudi Haina Kayarak Hana Mailaba Authority the Haja Krabasu Tadiki di Haina Penda Fongdorkli Asingumba Quality Yaudaba Kaitel Sang Asida Ima Singbo Pamalaga Ngayok Sapu the Tamba Ngagum Hatke Hana Kaliber Haina Se Minister the Wahankaya Hanglakli Sigi Sik Nung Sia Pilamati Sia Aikoi Purna Bazar Manungi Ima Subumbi Amagi Mapada Sahi Ahungi Mamangdagi Sumaina Matat Ninghairatana Lady Basia Yame Same the Wadi Sasi Ibam Nasibo appointment pide Yes Hiraga Matam Sangiga Sangdega Tauraga Nasibo pide Aduna de Mana Imaibian Prajabunum Sibania Lobungam de Imaibin Jangayuk Zapuda Tambangagumna Haningman Numita Hatkani Habagi Wakalon Chien Braibo Wahang Simato I Chief Minister the Wahang Simahang Adugi Pakumpa Amaram the Ima Kaitel Singasibu Sakiba Simplex Company Matakta Excel Lokot in Bagi Apamba Fongdor Pagaluna Kaitel Si Pibam Soklabanina Nauna Sagadra Natragana Sindingatra Haibagi Matanga Government Ki Sapsaba Paukum Pami Haina Fongdoki Akhoi Katilese, Queen Sabah with the Hibane, Hanagi, my Halamana Tanamba, Katin, Adugi Mohong, the Sabu Sabuna,
ꯑꯗꯨꯕꯨ ꯁꯔꯀꯥꯔꯅ ꯇꯧꯕꯤꯔꯛꯄꯗ ꯑꯩꯈꯣꯏ ꯐꯒꯅꯤ ꯍꯥꯏꯗꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯉꯥꯛꯇꯅ ꯂꯩꯖꯔꯛꯄꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯐꯤꯕꯝꯁꯤ ꯁꯤ ꯑꯣꯏꯔꯕꯅꯤ나 ꯑꯩꯈꯣꯏ ꯇꯧꯐꯝ ꯈꯪꯗꯅ ꯋꯥꯔꯦ ngasi ngaramuk thoiba thodok haibadi ninghaibagi thodokse yuharabagi thodokse ima ibena yang tinnana khaidel ahum se leiramba taragadi ima iben manungda phamjariba mayamse siba natra siba taba natraiba aduna sigi company sina ima iben singje hatki haiduna saba khutane ba sidi sempex company haije sigi mathak chaptana akhoi nadi biwa pam government amasi sembi doira natraga sabi doira anoba masi semagadi akhoi yadokba mandre aduna masi athu matamda sabi doira kai tobidoi noi do akhoi da yam mayek sengna khangan bam changi lengoi chambiu haiba matamda isingi problem leyena matamda moi director na hai sariba asuk chawraba kaithen se matam amada yuhararabda ningai rakani aduna masi yaroena thingma matamda akhoi kanam ta changan ngidre adudagi di moina kaithelgi akoi baje jinga khajalaga sare Nakalamoromda popom phambi ima ibil singna ima kaithel sabada quality control tawdi haibasi yengsilagani haina deputy chief minister gai khangona mahaki baw parada leiba official quarter da pawmi sing unabamda phongdokre adubu asiguma makhalgi yuar habada saukhalaba leibak singi niyom ngakna sakiba building fawba ningkhairibani haina gai khangona phongdoki adubu hauzik oriba ima kaithelgi phibamasi expert singda yengsilaba matungda darkar oiba khodimak pangthoklagani hauziki oinadi atopa sabagadaba mafam amada kaithel famananaba sem sari haina gai khangona makhatana phongdoki Natural calamity has to go. You even not to Pungam, and I am said a tower of so. Even chocolate level of the foundation can which 10 to Wangum Kidia. Mother oil defend to Tozabadinataba. You might be in higher quality to maintain to the Braha sing never done. Mother Punamak to a Kanajing silly. Tarigamba must what is a structurally Kaidabra. Kaibra, not a repairing Toriabra, not a Masilolo Fogamu. Same at the Kalibra, haven't seen myself. I could jing, but Sangali jing with the Kalibra. Although in my bench, Maramadis, I do jing of Sanghundre, I do the Tobigano. I do Gamadu, examine Torigamatun, the Karimbam engineers, Expamium, jing with the Kalibra, young and view. Mother Toringada, after shock, Tremors, La Adicate over support system of Tamanu Dakale. Pawmisin hangba wahangamagi pakhum amada minister okram iwobi singhanasu ima kaithel ani kairibasi IIT gi engineer singna tanaraga kari tawba yabagi haibadu khanaragani haina phongdoki makhong sing si khara pillar sing si strengthen taholaga jacketing tawraga adum yagadra natragana pura reconstruct tawgadra haibadu moina certified taholaga ba adumai tawsi Saba kui kidriba khwaraman ima kaithel ahumgi manungda ama yuar habana maram oiraga namthaki bhaibasi palib government asina matam sana yengsilodabadagi quality maintain tawkidrabara haina Janata Dol United Manipur unit ki president Moirangthem Tomin hairakle awangnopo lamdam asi earthquake zone ama oiriba lamdam asida mahakna makhatana asiana Thoktanaba Imphal Manungamadi Masigi Akwebada Sagaliba building sing asi Imphal Municipal Council gi guidelines ki makhada niyom sumna sanaba policy ama sema mathok tare ngasigi jwa hava aduda awana nanglaba imung manung singi awabada GDU na saruk yari haina President Tomina Phongdoki Imphal Municipality gi ayaba yauna aduga Manipur da leriba akhoi gi PWD gi engineer singi ayaba yauna building saba kanda tung koina lisang sinna chananaba earthquake lakpa kanda yum maduda leiriba amadi thangnaba sing soktanaba madu state government na madu ainama tung koina chananaba maduma lauthokpa tangai phadre haina Janata Dal United na lawe state government na matam chana yengsil howdagira quality control tawdabagira saba kuidriba asigumba ima kaithel sinakan nama namba haibisi yam laibak thibane maram maduna State government na khusimgi ashok apan amuk nangdanaba paithariba namdariba kaithena si atu matamna sembigadabani ngasigi laibak thiba thodok aduda ima kaithel ahumgi manungda kaithel anida amangata thokibadu All Manipur United Clubs Organization amukona yamna kanna yanida phongdorakle thodok adu ahing oikibana misimina yaukidabani adubu mi sinma matam oiramlabadi casualty mayam ama yaurangmadabani Ima kaithelgi akai toising adu amukogi team amana yengsilubada akai bamase sing adu quality control tawdabagi mami sauna tai masida sip ki mahuta mazuri hapa lengoi ningthina samdabagi mami sutari
ngasi Kwakaithel leba amukogi office da pangthokiba paungmising unaba amada amukogi president Dr. Y Mani Khumana phongdorpada hairiba kaithel ase sakiba company Simplex Private Limited na paikhat kiba atoba project sing adasu asigumna quality maintain tawrongani thajade masi sakiba Thaudang laukiba concerned persons singi mathakta CBI inquiry tawhanduna matik saba serak pinanaba demand su tawrakli लेबक मिया बबगी अखोई इंफ्रास्ट्रक्चर इतिहास का सांगो नदर लाबा इमा कैथे मसीबु महन ताहन ननबा तुंगदा अकाइबा मैम लांगनबा सिलेबगी मरमसु खर लेगनी मदि सिप्लेक्स कंपनी कनानो अखोई की फनबा याइ फरनबा सिचरी थंग तौरoi थु मतमदा यानो कुपना क्वेश्चन क्या थिगत पिरगा काइ तोय थोय बम यामजि बिल्डिंग जिगी लौरिबा रेस्पॉन्सिबिलिटी पर्सन निजे मखोई मतकता स्टार्ट एक्शन शुड बी टेकन बाय द गवर्नमेंट without any delay. Ngasigi jawar haba adu ki matangda Manipur University gi seismological observatory gi experts na phongdol pagi matung ina Tamelong district ki none manung sanalaiba nungba subdivision gi Kawi Khulen part 1 hariba mafam asida EPS center oike hariba EPS center si Imphal gi kilometer 13 aduga none da gi kilometer 10 rom lapna leiba mafam ni Epicenter oikiba Kawi Khulen part 1 da thoidopa atiakai amasung asopan yaudраbasu none gi mafam kharada search school gi building amasung search school amasung atai building kaya yumna singba atiakai thokiba madi crack sangna satki aduga mioi marisu asopan nangki Wisi nongalam daida pungmari kitang hemba matamda akan ba zuharaba amathoki aduda hojik lariba jumpham si none part 3 pongai long kawi aduda imung asigi mi asi ama leiba adudimakta angang singsi pakhang singsi mokoi imung da dum sangna leibini aigi none part 1 adusu loina tekre fencing miyam se adugi number 2 stars ta akai toy stars office to kai kre Manipur ki Deputy Speaker Preso Simrina so awana tarba imung manung amasung asopan nanglaba singim phibam manakta satuna hakthengna ni yengsin khibagalena selgi ba mating su pangki ngaseyu angan badagi hauna dulalin kabo lekai amasu khundrapom assembly constituency ki manung sanalaiba yumnam khonauda satuna amangata gi phibam yengsin khi loinana zenim samasung ras medicity dalaiba asopa singi su satuna hakthengna awana hangki awana tarba singi mating tawbagalena imanung gi awabada su saruyaki Dulalian ki kabo lekai da leba S Aruna ki building ningkai kiba aduna Imphal city ki manung da khwaida ki sauba yum ningkai ba ki saktam oiki adubo building asi ningkai kiba da thoidopa asopa da yauki de amaron da Imphal East amadi West phauna haliba yamna maru oiba thong minuthong gi nongpok thangba sarukta changna sekhairak padagi thong asida gari lanthong asin tawba amasung khongna satpa phawba police thingjin khre minithong thingjin khiba asina maram oiraga Imphal ki maruiba lambi singda yamna kanna traffic jam thoki maruina lamlong thongda yamna sauna traffic jam oiki amasung sanjen thongda su miyamna satoksin tawbada khodong sadaba kaya mai unaki amaromda baupurada leiba telephone wavan haina su khangnaba BSNL ki building ki saruk kayada yamna sauna crack satki Ngasigi jawar haba ki thodok aduda Imphal East ki manung sana leiba Brahmapur Lajilak Palai kaida leiba Brahmapur Modern Junior High School ki kha thangba ka singda sauna crack satuna ning khaiba ki thodok thoki Ngasigi jawar haba thodok aduda hauji phawba ki oina sikhiba mi masing official oina nipan sukre kayama na sopan nangli Laikidraba mi nipan asigi manungda tarukti confirm oiri aduga aniyamadi confirm oidri haina Manipur government ki report naman hairi Laikidraba miyosing adudi Laimakhong Nepali village part 1 dagi Gita Devi Saikun Apopagi Ming Rupanarayan Anita Darji Sayankai Varsa Darji Sai Taranithoi Apopagi Mingna Gopal Darji Laimakhongi Premnagar dagini
ꯑꯗꯨ ꯃꯇꯝꯗ ꯇꯨꯝꯕꯅꯦꯕꯀꯣ ꯇꯨꯝꯕ ꯀꯥꯟꯗ ꯑꯁꯨꯃꯥꯏꯅ ꯂꯦꯡꯕ ꯀꯥꯟꯗꯀꯣ ꯑꯗꯨ ꯄꯥꯛ ꯇꯥꯔꯛꯄ ꯀꯥꯟꯗ ꯆꯠꯊꯣꯛꯈ꯭ꯔꯕꯅꯦ ꯑꯗꯨ ꯑꯇꯩꯗꯨꯁꯨ ꯀꯧꯕ ꯉꯝꯗꯕꯅꯦꯕ ꯖꯨꯋꯥ ꯍꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯨꯋꯥꯡ ꯁꯃ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 63 ꯁꯨꯔꯕ ꯃꯣꯏꯔꯥꯡꯊꯦꯝ ꯁꯔꯠ ꯑꯄꯣꯛꯄ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯕꯁꯨꯅꯤ ꯃꯍꯥꯛ ꯉꯁꯤ ꯑꯌꯨꯛ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡꯗ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯄꯥꯁꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯥꯕꯨꯡꯈꯣꯛ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀꯥꯡꯒꯨꯖꯝ ꯏꯕꯣꯇꯣꯃꯤ ꯁꯤꯡꯍ ꯆꯍꯤ 64 ꯑꯃꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯆꯟꯗ꯭ꯔꯄꯨꯔ ꯕꯥꯔꯥꯛ ꯚꯦꯂꯤꯗꯒꯤ ꯗꯤꯖꯥꯄꯇꯤ ꯆꯍꯤ 13 ꯑꯄꯣꯛꯄ ꯑꯣꯄꯦꯟꯗ꯭ꯔꯣ ꯅꯃꯥ ꯁꯔꯗꯥꯁꯨ ꯉꯁꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗꯕꯁꯤꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯃꯃꯥꯡꯂꯣꯝꯗ ꯇꯨꯔꯝꯃꯒꯗꯤ ꯃꯃꯥ ꯃꯆꯥ ꯄꯨꯂꯞ ꯁꯤꯗꯣꯏꯅꯦꯕ ꯃꯅꯤꯡꯂꯣꯝ ꯇꯨꯈꯤꯕꯅꯤꯅ ꯃꯥꯁꯦ ꯀꯨꯝꯊꯔꯒ ꯀꯥꯡꯊꯣꯟꯗꯒꯤ ꯍꯧꯒꯠꯄ ꯅꯪꯍꯧꯗꯕꯖꯥꯠꯅꯦ ꯁꯨꯞꯆꯜꯂꯒ ꯃꯁꯥꯁꯦ ꯅꯟꯁꯤꯜꯂꯒ ꯂꯩꯔꯝꯕꯅꯦ ꯂꯩꯕꯥꯛꯁꯤꯅ ꯑꯩꯈꯣꯏꯅ ꯍꯣꯠꯇꯣꯛꯄꯅꯦꯕ ꯑꯗꯣ ꯒ꯭ꯌꯥꯟꯗꯤ ꯀꯩꯝ ꯃꯥꯡꯈꯤꯗꯕꯅꯦ ꯏꯁꯩ ꯆꯠꯈꯤꯕ ꯃꯇꯝꯗ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯁꯣꯛꯄꯔ ꯂꯪꯁꯇ ꯂꯤꯞꯇꯤꯌꯔ ꯅꯟꯁꯤꯟꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯝ ꯑꯣꯏꯔꯝ ꯇꯥꯔꯦ ꯂꯩꯃꯈꯣꯡꯗ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯕ ꯅꯠꯇꯅ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟ ꯀꯣꯂꯣꯅꯤꯗ ꯂꯩꯕ ꯌꯨꯝꯁꯤꯡꯒꯤ ꯐꯛꯂꯥꯡ ꯅꯤꯡꯈꯥꯏꯈꯤꯕ ꯀ꯭ꯔꯦꯛ ꯆꯠꯄ ꯌꯨꯝꯒꯤ ꯐꯛꯂꯥꯡꯁꯤꯡꯒꯤ ꯁꯔꯨꯛ ꯄꯨꯟꯅ ꯅꯝꯊꯈꯤꯕ ꯌꯥꯎꯅ ꯑꯇꯦꯛ ꯑꯀꯥꯏ ꯀꯌꯥꯁꯨ ꯊꯣꯛꯍꯟꯈꯤ ngasi ke thodok adu da Jennings Female Medicine New Block ki mari suba floor ningkhai pada chingmai makha lekai dagi masagi saini phumari suraba oinam sanathoi koba mi amasu soki ngarangi jwar hadu da yum kai malsang kayasu amata thoki ngase yo angan bada ha ki ba akanma yo hava adu da mi amadi mioi kaya ate kai nanglaba singa mafamda मियोय के असोप नंखिब सिंग अमसुंग असिना थोकिबकी मफमदा डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर देशा अमदी आम आदमी पार्टी मणिपुर नसु तोंगा तोंगा थादोरप सेरोल सिंगदा थमोय सोकना नुंगाइतबा फोंदोरकली खोराई लमलोंग नुपी कैथेल फांबी सिंगना अनोब कैथेल अमा साद्री फावबा कैथेल फामलोय हाइना वारेब लौखिबगा लोनना लंबी की मताइदा कैथेल फांबा हौख्रे इम्फाल ईस्ट की मरुओइबा लालोलेति की मफम ओइरिबा कैथेल असिगी अयाम पिलर सिंग अतियकाई नंगबदगी ngasi ayuktagi hauna kaithel fambi singna kaithel manungda sangdana lambi mapanda pot yon bahauki lambi mapanda pot yon bahauki amasung kaithel gi building akoiba adu jali amadi bora sinaduna khajindana thamki ngasi ge thodok adu wangkhai assembly constituency gi MLA irabot amasung khorai assembly constituency gi MLA Dr. Bijoy na yengsin balaki bagalena atiya kai sing adubo semjena bawafam haudorapada lamlong kaithel nupi lufna याखीदबग लोनेना अनोब कैथेल अमा साद्री फावबा कैथेल मनुंग संगदना पोट योलोय हाइना वारिफ लौकी लोनेना मतम कयागी ममांगदगी कैथेल असिबो सेमजिन बियो हाइजक्रबसु ngasi फावबा सेमजिनदबा असिदगी ज्वा हाबगी सैथेंग असि नंगलिबनि हाइना लमनोंग कैथेल लुकी प्रेसिडेंट अमदी सेक्रेटरीना फोंदोरखी ngasi yuwa hava aduna maram oiraga ya school kendra manung sana laiba kom kaithel su akai toi thokle kaithel asigi mathaki saruk amadi pillar sing akai toi nangki kaithel asida potsai insang napi yonduna nomagi sara tanjariba imai bel sing lambi mataida potsai yole kaithel asibu athabu matamda semjin bena baza board ki member singna mainleba sing authority japuning sing silakli Zwa hava asida soke bamioi mari ras medicity pukhalakre khoya thongdagi mairembam nirma chayangkai makokda sokpadagi hospital asida laying sataba hokre Blumen Thangal Bazar gi mapugi masanupi Devika soktuna hospital asida pukatuna laying laba matungda phibam phagalaktuna discharge tawkhre amoromda luang sama makha lekaidagi M Sarat Sayangkai hospital asida laikanaba ngamdan laikidre asopan asibo se minister asopa singh asibo se minister okram ibobi PhD minister hemosandra basang social welfare minister mirabai laktuna yangsinkre ras medicity gi MDS Rajiana Zwa hava asina soklaba mi khodimak lema layangani haina fongdokre amoromda lango da leba
Sisa Hofstall Research Institute na so Jawar Hava as the sok laba miyo singbo lemna layangani masigi damakta hospital asigi phamung kun reserve tawduna thamli haina phongdorakli. Manipuri kasin koya kaya daleba koi mioi kaya ki mapunsi manghiba property kaya mama amangata thokpa so open aduga physical injury tawba khopa mayam du khoina hanba maktada madugi awaba mayam du da koi saruk yajari rajmidi city ki whole team Manipur ki earthquake ki victim waraba ichine nausing rajmidi city da bu report tawraga lagadi akhoina free of cost ta service pibagi koi team mamle jabudi makada ngasi patient mari se free of cost koi laying jaga thammi khara muna discharge tawra chakre khara muna koi admit tawraga lei si state ki oiba achauba khoi gi disaster habduni aduna sida khoina sija hospitals na masida mating saruk yabagi damakta khoina anaba sing sida laying buda khoina si gi charge tawjaroi habisimo akhoi mayang gi famda lautokjari anaba mari khak yore ahan bada te hospital da chalorga sida refer tawnaratana husik anaba mari dia khoi husik sida laikana dana khoi treatment tawnaba hona jari director te su che khoi da yoraktana 20% bed si hojik ana asopan sing sigi damta thambio na khoi da paw lak se khoi adu da so khoi dum yajari aduga saruk yagani khoi aduga daka taba mating khoi rum dagi daka taba mating khuding ma khoi pinaba adum tharang dum tawjaraga khoi mating pijagani National Disaster Response Force NDRF ki personnel humpumanga nga sinungtil kanglup ani thokna thunglakre Deputy Commandant MS Pandin singba team sing ado Guwahati dagi Indian Air Force ki plane tongdun Imphal airport ta thunglakibani team ani asigi manungda amana None amadi nungba area da sangre aduga team amana Imphal area gi akoiba da thaduna yengsinba hokre and whatever news we have received from this district authority and state authorities. So my boys and my team, they are equipped with all the search and rescue equipments who can be applied in this earthquake scenario. Because we have just reached here, so initially it will be damage assessment by this district or state authority, and as they will tell, accordingly we will do our work. And whatever news we have received from ngasigi jwa hava thodok adar Imphal mayol leiba yum kayas amanga thoki Yua hava aduda kaisampat lemazam laikai da leiba Moirang Them Gopal sahi humdragi yum namthaki thodok thopam dagi phamba pawgi matung ina jwa hava aduda matolani wangna sava building adu ningkai khibagalonena yum manungda leiba potsai kaya amanga ta thokre yum masi English ngamaga chamapol humpumari da foundation ningthina tawduna sakiba yumni hairi Yua hava matamda Gopalna ground floor da tumdan leibani aduga maki masanupa Tikesona first floor da tumdan leibani Loinana Yua hava aduna maram oiraga ground floor gi foundation pillar ga beam ga taina basaruk sing crack satladuna pillar sing yot tekpadagi building adu nikhairakibani yum amadi imungi potsai yauna punna lupa lakun mangarongi mansang amangta thokre hairi Segarot konjeng laikai da leiba RKB ragi mathol ohum wangba building su ngasigi Yua hava aduda akai toi thokre yum asigi ground floor gi foundation pillar ga beam ga taina basaruk sing crack loina satpana maram oiraga after shock lakpa matamda ningkhai gadra haibagi mipai ba pohori loinana yum asigi yumbu RKB rana phongdorpagi matung inna yum asi sahi mari gi mamangda saba hokibani Yua hava aduda yumgi manungda leiba potsai amadi pillar kaya akai toi nangba asi punna lupa lakh kulongi oigani hairi Crack saliba pillar sing adu semjinduna after shock tagi building adubu kalaunaba semjin sadibagi thabaksu yamna kanna sathauki Yua hava adu Lampel police station gi manung sana leiba Langol ning thaugi mamangda leiba mathol anigi wangba building amasu akai toi nangki bagalena building adu da leiba mioi sing yum thaduk naure hongtong nakre building asi Sogolman Moirang lerak Sama Sorongi building ni mapamadu da bara sandoktuna thambani loinana building asiga nangna leiba layman fellowship church ki building su atiakai nangki amasung lamphel gi grip camp haina khangnaba mapam aduda meter mariforom sangbu wal jwa hava asina maram oiraga ningkai khre Kaisampat ahibam laikai da leiba thaudam ibosa gi sabada ngairiba yumgi wal ningkai raktuna yum thangnabada thaunaujam pramodini gi sangoida tasinduna amangata kaya thokre
Imphal West ki manung sana wahangmam laikai da leiba wahangmam ibohol gi yumsu ngasi ayuk ki yuahab aduna amangata kaya thokre thaudok thopam dagi phama pawgi matungina ngasi ayuk yuaha ki ba aduda ibohol gi awang thangba da leiba building amagi mathol ani subagi wal ninkhairatuna ibohol gi yum gi mamang thangba sarukta tasin badagi yum adu gi mangol gi saruk sing akai toi thoki thaudo aduda sawrakna lupa lak anirongi posai amangata thokle hairi Lamphel Police Station ki manung san laiba Fisheries Department ki sangpham da laiba VDF ki police outpost asu yuahab adud amangata kaya thokre outpost asigi Santri Tower mari laiba ki manung da Santri Tower ahum akai toy nangki bagolena Santri Tower amadi pulap ningkai kre lonena outpost asigi mamang thangba Santri Tower ki pillar sing akai toy nangbada maram oiraga after shock lakpada ningkai ra payabagi akiba lehauri Ngasigi jawahaba adu da ate akai nangkiba singi manungda haukiba sahi lisingni tara mangagi July mari da sanga kiba Manipur Information Technology Park ki building su akai toy nangkre mathol ahum leiba building asi floor khudingmakta akai toy nangki building asigi wall kaya crack satpadanatana stair kafam gi saruk sing su akai toy nangle adubu building asigi pillar amadi beam gumba maroiba mafam singda ate akai yaubagi mamidi takidi ngase yuk yuaha kibagi thaudok adu thangal bazada leiba Satyam computers ki dukanda khinba CCTV camera na su record tahore video adu da juahaba adu kayam kanna hakibagi haibagi sakta mayek seng uba fangli video adu da selling ki saruk sing kintarak pamadi ka adu da leramba pot sai sing ning khaibagi saktam sing yauri Zuahabasina maram oiraga tagila leiba government polytechnic ngasi dagi diploma gi degree diploma gi session hawgadaba adu matam kaktani yethokre polytechnic asigi academic block administration block multi purpose hall na singbada atekai nangkibana maram oiduna session asi yethokibani haina polytechnic asigi principal case Rajchandrana impact news ta phungdoroki Ngasigi jwaha khibasina maram oiduna DM college ke tongan tongaba department sing class kaya akai toi thokre maru oina akai toi thokraba department sing adudi English chemistry mathematics physical department ni library amadi computer class su akai toi thokre Zuahabana maram oiraga Imphal West District ki Urema Power House ki fencing amasung security gi bunker house ni khai kre Zuahaba asida mafam kayada atiakai yawbana mai thazillaba di khodong tiban nangani haiduna hauji fawbagi oina consumer singda mai pidri Ngasigi jawahaba adu da lamphela leiba headquarter 25 border road task force ki wall pumba loinin khai kre headquarter adubu khaji lebu wall pumba lambi amasung headquarter manung lomda loina kintharaga ta leramki wall kinthaki adura sopana mata yahodri hairi amoromda headquarter adugi hek mayuk nabada leiba AG colony khajinba se ki wall gi saru ayamaso jawahaba adu da akai toi thoki wall adu quarter dagi khara thapna leiba maramna wall kinthaba matamda mi amata asopan nangaudre Imphal West District ki Lamoi Khonang Khongda leiba government ki upper primary school gi ka mari mak loin namthakre class taruk fawba leiba school asida mahiroi nifumanga amasung oja mapal lei school asigi principal case bimolana impact news ta phungdorpada mamang sahi ki nonglenu seta phibam soktuna leiba school asi mailaba authority na hanna yingsin bidri ngasigi yuahabana namthakraba school asida anoba session haudringaida authority singna ataba matamda yingsin binabasu taksilakli Cycle Assembly Constituency ki manung sana laiba sinam kom khul gi amadi khul asigi manak nakpada laiba yumnam khunauda jwahabana maram oiraga amangata kaya thoan kre sinam kom khul gi yum yakhani thoirom laiba ki manungda leirang taraga saba yum tar yauna khul gi search amadi school gi phaklang ningkhai badagi amangata kaya thoan kre kahena asogapan mayokna khidrabasu yum gi phaklang ningkhai rakpadagi khul adu laiba venisa kaubana pimasa ama makhongna soki khul asigi khulakpati es rewathangi yumda jwahab aduna kaina amangata thoganki khul asigi assistant chairman thangba komnasu jwahawna khul asida thoganliba amangata singasi mailaba authority na thuma matamda mieng sangminaba government appeal tawrakli
Nakalamoromda Kundrapam Assembly Constituency ki manung sana leiba imnam khonam awang amasung makha lekaida zwa habana maram oiraga mioi nipalom aso panangan kre loinana yum kaya tiek pamadi ningkhaiduna amangata kaya su thokan kre ngase ayuki zwa hab adu Thawal district ki oina miyam gi marwoi ba mafam sing Thawal Yaripok Babu Bazar gi building amasung district and session judge ki court building sang na krek satle amoromda sai marfumanga surabi ahal amasu Kangthonda Yesinduna Makokta Sokle Thawal Wang Matabada Leba Thawal Manisang School gi building asi ayupung tarataba adwaida ningkai kre Zwa Havana Maram Oiden Manipur Information Commission da Laiba Apilam Sung complaint case Kodimak Matam Kargi Oina Yetok Lihaina Commissioner Sikisel Kangalakli Matang hearing pangthokadaba numit athuba matamda khangalagani haina Manipur Information Commission gi sirulamana makatana phungdorakli ngasiyu hakiba akanba jwa hava aduda Bisnupur gi market set kun gi manung da set taru ki pillar sing ningkhaiba masung roof sing gi plaster sing kinthaba masung beam sing akai toi thokre temporary set asi English ngama sama pamar fumanga da PDN sakibani thodok asi gi matang da Bisnupur Municipal Council gi baisia person angam golmai yauba official team amana yengsin kre yengsin ba aduda Kairaba pillars sing adugi concrete sing adu bongbong kaiki masina set sing asi zwa hava khaktanatana quality control tawdaba maramna ningkhaibu oikani hairi nakalamoramda nambola leiba Vetel School gi gari set so akai toi thokre gari set ningkhaib aduda ion car amasung Ford car ama building set nan sinduna amangata thokre adamo inamak thodok sing asida misimina di yahodre Zwa Havagi Thodok Sing Lake Hidrabasing Imamanunda Mating Pangbina Bamadi Asopan Nanglabasing da compensation Pibina Bahina Pina Bahina CPI Manipur State Council Amadi CPI Marxist and Fongdorkli Atubamatamda Amangata Nankrabasing the Su compensation Pigadabani Highness of political party Anisagi Sirulamana Fongdorkli Ngasigi Zwa Hava the Fibam Tina Soklaba Tamelung District Medical Directorate Amasung National Health Rail Mission na Hidak Langtak Amadi Atay Polam Sing Yaba Rapid Response Team Thaba Hokre Tamelong Kakta Natana Manipur District Tarit Amasung Subdivision Ahum Haibadi Kangpopi Jiribama Masung Moridasu Hidak Langtak Amasung Atay Polam Sing Pinanabagi Damakta Rapid Response Team Sing Thaba Hokre Tem Punamaglam Fiala Leba Health Directorate Tagi Thaba Hokibani Hayang so at the WHO UNICEF organization mayam so koi mating matang perkan haba koi da pau pibire adana masi yodringai sida koi na hana husik thil poche singtina thu kai gi masi emergency gi hida lang thaki mayam aduga masi plum na mit to buchi koi konani na koi thaje adana mayam na thodona prajana imi pai bidana ingna suma situation sida crisis situation sida ingna tackle to bina bai na mayam phungi sinjari Ngasigi Zwa Havagi Thodok Adu Misimina Amasung Akai Toi Tokibasing Adubo Volunteers for Disaster Response Manipur VDRM na nungai taba Fongdorkli VDRM da githador pasirulamana Thodok Aduda Ima Kaitel Ani Amasung Bisnupa Market Set Akai Toi Tokibasing Aduwasu nungai taba Fongdo Pagalunena Manipur da Paikaliba projects ngasida government miyeng sangbidabadagi quality control tawdabani haina maral siri serula sina makata arduna Manipur da English nga taramanga gi isingi sau thokiba aduda amangata kaya thokraba matungda government Sisil Taurang Lokat Tabana Asigumba Amangata Misimina Singasi Topani Hainasu Pongdokli Rimski Voluntary Health Unit Camp BHUC na Ngasijwa Havada Soklabami Hompuda Ana Layangi Kutong Saba Pikre Soklabami Singda Lem na Hida Langtak Sing Yantoki Rims Health Line Unit ki Mating na SBI ki Assistant General Manager Amadi Mahaki Team na Sel ki Mating Su Pikre Hairi Zwa Hakibagi Thodok Namaram Oidana Singda the Iroi Semba Faba, Tinglakpa Marwaiba, Pipeline Iroi Semba, Singkong Damadi, Lamfiel Mafam Anida, Pipe Kaiban Maram Oidana, Langol Game Billis, Lalambong, Lamfelamasong, Serau Sing Reserve, Kon Mafam Singda, Nimit Karani, Ising Pibangamaro Haina, Water Supply Maintenance Division number 1 gi, Serolam Fongdorkli. Imphal Topul Railway Line Sim Nanabagidamak Matang the Malom, Urembam, Lansonbi, Kontauzam, Bamdiar Kul Singdagi, Lam Lausin Bada Compensation, Pibagi Matang da Asan Mirai Nai Haiduna, Railway Affected Land Owners Welfare Committee na Sinduna, Lansonbi Lampak, Sagol Tomba, Sagol Tomba the Lamdam Adongi, Miamna, Wakani from Kre. Ning Nasigi Wakani from Aduda, Saruyakiba,
Raloko Finance Secretary Konthozam Bojendro Maiten Impact News Fongdorpada Sai Karagi Mamang the Lamdam Adongi Ite Lokong Semnaba Paikat Kiba Merakong Projecta Land Acquisition Taukibada Sap Manaba Compensation Piki Adabo Railway Project Di Kong Asigi Mamang Tangbada Laiba Local Singna Sangamama de Lupa Lak Kuntrani Pu the compensation Tauri Aduga Kong Asigi Maning Tangbada Saruta Laiba Low in Call Singdana Lupa Lak Ani Humda compensate Tawani Hairi Mahak Namakatana Fongdoropada Rail Lambi Lakpada Lamdam Adongi Ating Balaiti Adubu Land Acquisition Tawadadi Lamgi Matik Saba Mamal Piu Haiba Mahak Namakatana Fongdorkli Aren Culture Department ki ahanbo oina anowa sahi lising ni tarataru ki table amadi wall calendar ngasi fongdokre hairiba calendar form gi thoram adu Imphal gi Palace compound da leiba Aren Culture Department gi auditorium da pangthoki bani ngasi ki thoram adu da ki Radha Kumar IAS Commissioner Dr. K Subita Director at Aren Culture Professor Kogen Vice Chancellor Manipur Cultural University amasong Joy Chandra Registrar Manipur Cultural University na saruyaki Lawang Samam Laiba Carmel Jyoti Central Home Dagi Mahiroi Ama Ngarang Midang Waram Sian Kibadaki Tiba Kangdana Mangkri Hairi Mankraba Mahiroi Aduki Ming di Yumnam Priyalaxmi Elias Thoibi Chai Tarabari Apopaki Mingna Savas Nerlai Oina Mayala Kaidagini Mark Foot Mari Wangi Kulai Kusuni Mahna Toki Matam da Hangamapal Masugi Panik Amaserki Amu Masugi Jacket Amadi Yellow Masugi Fruit Amalitki Kanagumana USC Tengnabi Rabadiman Populist Station Natragana Media House Sal Welfare Committee Natragana phone number 038524271119 silent number 109 Aita Pau Pibinaba Kangalakli Hauzi Arobada Maruba Pauna Pizari Manipugi Miam Punging Fatan in a Sina Labinaba, Tonga Hazabina Bamasung, government missionaries in the Matin Pambina Minister Appeal Tawakli. Joa the Lake Sing the government in Lupala, Mangamanga Esdesia Piragani, Mahilo Sang Punamak Sayola Masuti Lau Tokre. Nasayuki Joa Hab Adu Sikibami Masang Nipan Sukre, Unifuma Palona, Kaina Sopan Cre. Quality control tawdabadagi ima kaithel gi amangata thoki bani haina phopom phambi ima will sing na pen da phongdokre state government hirama sidi yengsilagani haikre amasong Union Minister Kiran Rijiju amasong Jitendra Singh Imphal da lakuna thunglakre Manipur gi hauzik wariba phibam sing haktena ni singkre